JIRIBAM da LEIBA JIRIGHAT High School Oja Amagi Mahut Thamduna Mahei masing Tamhanlamba Asi Laibak Yamna Thibani HAINA Desam JIRIBAM District Council na PHONGDORAKLI Masigumba Ojagi Mahut Thambagi Chanabi Asi Lauthoku Oja asina Mahei masing ningtina takpi tambiba ngamloidaba oiragadi Oja oiba tokpiro HAINA appeal tawkre amadi lengak na micheng sangbiu haiduna Desam JIRIBAM District Council na mari lenaba singe puning jungsilakli JIRIBAM JIRIGHAT High School asi chahi asigi February thadagi session hauduna school asigi mahi masing takpi tambiba haukhrabasu school asida oja oina leiba MD Raja Khan graduate teacher EIN number 00867880 hairiba oja asi February thadagi numit humni chuti laukraba matung March amadi April tha ani asi mahi masing takpiramlaba matung June amadi July tha ani asi school da lakdaba thengnaki amasung JDO JIRIBAM August thadagi ngasi fawa Oja Mahut Thamduna Mahei masing takpi Tamhanlamba Asi Laibak Yamna Thibani masigumba Oja Mahut Thambagi chanabi asi lauthoku loinana hairiba Oja asi Desam JIRIBAM District Council na mari leinaba authority singda Oja asigi mathakta action lakhotnaba kyarak hanna haigrabasu ngasi fawa action lakhatpa ngamdana leiri sida sunatana Desam JIRIBAM na phone gi khutangda Oja asida school karaktuna mahi masing takpi naba kyarak hanna haijagrabasu thawai wasadana adumak lakli karigumba Oja asina mahi masing ningthina takpi tambiba ngamnaroi ngamloidaba oiragadi Oja oiba tokpiro haina appeal tawjari amasung hairiba Oja asigi mathakta mari leinaba authority singna akan mamiyeng changbiu